Manipur Top Trending News na tungan-tungan ba reliable source sindagi lakot jaraga matam-matam di oiba maru oiba i-pausing patukuna khanghanjari. Ahanbada yelhomi group singi lusing masing yauna indigenous pillar maikum hangdokuna miyamda khosinargani Federation of Haumi mamang sahidagi thongbungkhulda Federation of Haumi FOH na saba horkiba yelhomi group kunga mangagi maming agpa indigenous pillar si ayamba saruk sem saba losilapag loinana lagliba October tarukta yelhomi group singi lusing basing amasung miyam yauna maikum hangdokuna miyamda khosinargani haina Federation of Haumi gi General Secretary Y Syam Humangi payroll amana phongdorokli payroll sina makha taraduna maikum hangdokpagi thoram sigi mangoinana Federation of Haumi Bishnupur District masa loisangna loop asigi General Headquarter ga khosan maduna loop asina kumja 2018 dagi horpa ching amasung tamda satharliba awareness campaign on Knows Your Identity haiba program singi saruk ama oina Bishnupur District ki tongan mamphom kyada pangthok kai hairi mifam sing adu pangthok nabagi damak tha asigi kunga mathoi amasung kunga nithoi da Bishnupur Phuvala Phubakchau Ikhai Tera Khongthangbi Putekpi Ronglaubi Mamangching Laisoi Kumbi amadi Thangai Club CSO amasung Maira Paibi singa hakthengana ahan batangka ki oina unaduna wari sanaki tungda tha asigi kunga humdogi nungtilda Bishnupur gi CSO sing Imalup sing amadi BAAL gi mihut singna FOH ki President yauna mifum pangthoki numit asigi nungtil pung mari tabada Tera Khongthangbi gi club ki CSO sing amadi Imalup singa loinana loop asigi Bishnupur District masa loisangi mihut singa loinana awareness campaign pangthoki makha sathakpo oina tha asigi kunga terek ki nungtil pung ama tabada Putekpi gi CSO sing Imalup sing amasung khonja singa loinana FOH ki President yauna awareness campaign pangthoki loinana ngarang nungtil pung ani tabada United Club Thanga apunba Maira Paibi Imalup sing amasung khonja singa loinana FOH ki President yauna mioi Ima Leimarel Community Hall da awareness campaign pangthoki hairi FOH ki maikaitagi isagi ithauni khanna awareness campaign on Knows Your Identity gi bifam singda thawai yauna saruk yariba singbu agatpa pungtokpa loinana Federation asina makha satharkadaba bifam singda su saruk yabina appeal tarokli hairi makha tarakpadana kaisamthong amadi sagol bandadi minute manga taradang ngong leptana chubada khuseng ichau kaya chahi chupam yamna mayok narakli loop Waisel Eram na koliba Imphal West amasung Bishnupur District ki miyamda mayok nariba awabasing mayek lana panduna Manipur Human Rights Commission gi nauna hablokliba acting chairperson da aiba chairol pisinkhre handakta Manipur Human Rights Commission gi acting chairperson ama hapiratuna miyoibagi hak onggaw narambabu kalhongnanaba sinbirakpabu Waisel Maril sengbatpa loop ki maikaidagi thagatpa nungaiba pongdorokpa loinana ngarang loop asina Waisel Eram sida koliba Imphal West amadi Bishnupur District laiba miyamgi hingnabagi lambida awa pirakpa singi maramda mayek lana iduna aiba chairol ama pisinkhre haina loop asigi General Secretary Naurem Devangi chairol amana phongdorokli chairol sida makha taraduna Eram sina sokhaliba AC taret ki manungda Imphal City gi manung chanba kaisamthong amasung tagol bandari minute manga taradang nong leptana chubada khusem gi ising ichau chahi khudingi thokhanduna miyamgi lanthum manghan batanatana laina tina kyasu thokhali matam gi oiba COVID-19 amadi hojik tangna sandorliba dengue laina gi cheking chu panglakli ingkhol kaya ising tungdun leiba mafum singda tang masa pokpa amadi napi singbi loinena yumda yokpa sa usek singi masa umtharpadagi manamna yumthong khudingda leiba mioi khudingmakta makhal kya gi waterborne diseases sandorakli pibam sida miyoiba oina hawai pan masingna karamna matam sang leiba ngamgodoribeno hangakli Eram sibu hakthengna yengsiliba at control water resources department ki thoksadaba amadi tathakliba thawong singbu kupna yengsinbi baga loinana miyamgi punsi kalhongnaba acting chairperson gi mafumda akhanaba agent proceeding ama pakhat piduna miyamgi hak kanbiu hairi maram sida kaisamthong nauria pakhanglakpa amadi wangwagi Eram maijau hawgi isingi quality pollution control board na meter chama lamna sample lauduna examine tawbadasu pollution fazana thokle apaba ising phangre haina khangan kibasu laikrabani hojiksu August thani lamdam sigi ipa ipu singna hairambada inga ingen asi nongju thani masi ingraji gi June July hairiba tha ani sini aduga nongju panthana maite gi thabanda mera tha phawni ahal laman singna mera gi nongju bu mera gi ichau haina khangna duna lakti matang sida panba yabadi hojik Manipur gi mafam kyada toijainana leptana tarkliba nongju asina amuktang pulap punsilaga churakpada mairagi ichau haibasi September October tha ani sigi manungda thoklaba yai haina panari awangomda leiriba laikai kyadagi senthakliba yamlaba isingi chang asi piklaba
वायलगी मरीन असिदा मतौ करमना पुबु ngamgadarbeno masigi matakta makharamda laikiba water blockade singsi matam chana ningthina lothok pribam khaidi Imphal City gi manungda manungchana laiba kaisamthong amasung sagolbangi miyam sina mak nariba awa ana kya sibu asumak kangdun laiba taribra haina ngakli amaromdana Rajmedicity na iramdamgi awaba mitkupta athoktuna mateng bangkhigani au wijam rajan Imphal gi North AOC da laiba Rajmedicity gi campus ta nauna saba Rajmedicity Nursing Institute changa khibaga loinana langsang asina iramdamgi awaba mitkupta athoktuna mateng bangkhigani haina langsang asigi chairman amasung managing director Hawbijam Rajana phongdokre Rajmedicity gi nauna saba Nursing Institute maikum hangdokla matungda mapung oiba thorom multiple soul da pangthuki thorom aduda Manipur lenga ki Health and Family Welfare gi Special Secretary Salam Somorjit Rajmedicity gi chairman amasung managing director Hawbijam Rajan Manipur Nursing Council gi Register Dr. Aribam Jamuna Amadi Manipur lenga ki Health Services ki additional director Dr. N Bimona mathangsitna thorom gi athoiba mithunglen thorom apu amadi akhanaba mithunglen sing oina saruk yaki tharunga mari lenana Salam Somorjitna nurse yaudena hospital ama kaidourungda chalaiba yaroi nurse na loriba thodang asi asuki matik chawi lamdam asigi mipum khudimakta minungsi heiba amadi thaujal heibagi matik meyai yaujai masina lamdam asigi nursing asi India gi atopa state singda amadi atopa lepak singda miyamna asuki matik pamnari lamdam asigi nursing na state asigi sinmilon kanbada natana India gi sinmilon kanbada su mating pangli haidi chakhalakpagi matung ina miyoibagi thabak ayamba machine mahut silakli adubu artificial intelligence AI gi matam asina fana khumang joksilaklabasu nurse pu mahut sinba haibasidi oithokloi state asigi nursing atopa lepak singda demand lairi lamdam asida nurse institution marang kaina thambasu mathau tarkli cheraksida Rajmedicity na nursing institute ama hangbagi thabak paikhalakpasi asuki matik nungai bu pawi Rajmedicity na masidagi hena phaba khongthang kya paikhalakigani haibagi thajaba lei pungdokli Rajmedicity gi chairman amasung managing director Hawbijam Rajana Rajmedicity na lamdam asida haukiba chahi kunlom sida healthcare service biduna lakli Rajmedicity bu miyamna thajabibaga loinana nungsibibadagi ngasidi hospital asigi makhataba khongthang oina nursing institute ama hangba ngamle hospital amada nurse ki thodang asi asuki matik chawi nursing da apopa mama mapa da laiba minungsi thogjal adu mipum khudimakta chap manana nungsiba ngambagi matik meya yauri masi mipum khudingda chenba ngamdaba matik meyai ni adubu nursing da yauriba matik meyai asi mipum khudimakna thajaningai oi nursing gi thogjal haiba healthcare asina hospital dagi hendoktuna kana laijadraba ahlamangi healthcare gi damak yumthong khudingda service tawagi khudong chabasu hengalakli malingi oina yenglagasu nurse asi mapum khudingmakta tangai fadaba profession ama oirakli masina maram oiraga lamdam asidagi sel kya tingduna Manipuri wangmada nurse tamba chanarakli lamdam asida laita laira marang kaibana mapanda sel kya changna mahi tambagi muhutta Rajmedicity na matik chaba nurse kya puthokuna chama thabak pinana ba honorgani lakatarba chahi asida amung chama yangkai thaba project su paikhatnana ba thawang tauri Rajmedicity na COVID-19 gi matamdasu achauba thodang lawduna miyamgi mating pangki pumja 2023 gi May 3 dagi torkiba irang asidasu hospital asina asok open kya lemna layangduna mating pangki Rajmedicity na iramdam asigi awaba mikupta kathokpaga loina mating pangki gani haina asumna hongdoroki makha tarpada India gi lalong chatharpada kupina lan tarpadagi sinmilonda hunailonda ukchai chare Tarun Kumar Manipuri sing Indian oina purtabadawna India lengakna chathargaiba draconian law mayam thamduna apaspa thamduna haliba tupliba kya kawba yaroi masida sunatana India gi chathargaiba policy lalong gi matung inna ingna chikna laijaramba yelhomida kuki singna kumja 2023 gi May 3 da lan aslakpadagi hauji phawda similonda hunailonda pumchai chaire haina senior advocate amasung uripok apunba lukki vice president Wairakpam Tarun Kumar na phongdokre uripok apunba lukki tarasuba thapongkiba numit ki thorom uripok sorbon thingel da laiba Imphal Public Library Hall da pangthokpada wafam sing asi phongdokibani unalgi executive member RK Pusparani amasung tongtham Parvati gi mafumda haikat laikat tamduna thapongkibagi numit ki thorom pangthoki lupsigi saphongma numit thoramga mari lainana pangthokpa laik pagi athoi ehen tanabagi category anigi makok mathang tarbasingda mana yenthoki thorom asigi mitung oikiba Wairakpam Tarunna hai Manipurna India gi lenga ki bibanungda direct pachahi humda helakpada asida Manipurda lairiba tamisu chingmisu hingbagi right mapung fana phangba ngamdre mainland da lairiba India gi miyoi singna
sakchu manadaba Manipuri singsi Indian oina India gi citizen oina khanba ngamdre Indian oina uruktaba aduna hojik phawda conflict ki situation ama chauna lehli masida uripok apunba lob amadi unal achoba thodang lauki uripok maikai gi oina ihan hana chaikhom bubona kangchup maikai da na thengnabada thawaina pontha piki makha tarakpada uripok maikai gi Eram by unit taragani gi Michael amasung khaba kautruk chingthakta thawaina pontha pikrabani uripok maikai gi oina kukina landarpada mioi ahum thawaina pontha piki Hameloki lanphamda asok apan kya yarpada unalgi isil naw singna ichen ise singna kondorkiba koktruki khulna libasingi chanthanaba tinbada natana unala kwachil koya yogdaba amata leite jiribamgi jakarongda pikliba angang yauna mioi taruk atoklaga turel thatarkiba madugi dhamakta unal amadi uripok apunba lupna sinduna uripok khaidem lekai machinda ingkram matamdasu ehi nungthil khaiden numit umdraga mapan chupna thawai taruk laukiba adugi achumba wild phanghangadabani haina wakat khongthang jangsin kibadu amukta thokhidiba khongthang ni uripok ki maike gi lekai punna khongpham handana lepminaki jiribamda thamkiba thodok adu aikhoi gi I mari gi thodok ni tumin lepham thokte haibagi wakalonda khongjang jangsin kibani madugi achumbasu lambira mapuna thaujan bibadagi holakpa horakle Manipur apunba lupna Manipur High Court ta thakiba PIL aduda achumba puthoknaba isamakna case lepki uripok apunba lupti president Tiken amadi General Secretary na petitioner oiraga thengnakibani hojik tuminna leiba yaktabdagi makoi ani haba hokibani September 16 gi case asi fix toba leibana khara amasu parkigani khali maramdi khara ku marku ki tourist singna farga hakibani maduna la loijiba marakta tabak leptanaba tawkibani masiga loinana cyber crime mayam sigi matangda uripok maikegi inkhalak libasingna awareness pinaba thawrang pakhet piu haiki thoiba mithunglen oikiba retired colonel amadi uripok apunba lupki president Soram Tikenajitna uripok apunba nupi lupna makata nasu hena thogai puna balenga ki thabak thorom kyada hena saru yaminasi haiki su pawdamada soikiram ki bawa suma pigani channel si bunuk sibiduna share amadi subscribe to bibi damo haingai tan tharap khondok sari amadi makata namyam gi seba tawbang amba ojege